मैम नोंग सुचु थारे माय बॉडी येंगो ओलांग मन लोरा नोंग चु थारे योंचाक फाइनली हेक पलो रे पुगदौ तंगारे मसी मैम से कोई पूजा दा लोय चंगदोय योंचाक चाना बसेदिबा दुगा मरांग सु एना चौबो योंचाक योंचाक मैम जे कन पुन्ना कोना होनारी मसीगी काकू से मसीना योंचाक हेक पने मंकी मैन एकदा बांदर देखो बांदर मानुष बांदर ओ मानुष बांदर उधर ऊपरे मियोंग आइदोनी से मियोंग योंगदो मियोंग गोआगा से उधर क्वापाम्बी दकारी मानुष बांदर गोआगा से उधर ओ माय गो माय बहा जाइबोनी ऊपरे मथक त फम गमदे को खंगदे पूरा ऊपरे गया पूरा पाव यो दिया बोइते लागबो स्लिप करे नानी देख बाय रेबा अस मथक तक तारा दीबो की दुं की है ओ माय गो माय मोइसे सुमसे कामन दना को फिट ओरेबा बांगबो नी ता देखो कापड़ तो फलाई देओ अदुगा मसीना अखोइगी आइगी इचनुपीगी मचानुपा लमहेनबा मोबाइल खत पाइ लेबा मोबाइल खत पाइ लेबा मोबाइल पिवाइ लाइनि माइ मोबाइल से पॉकेट ता यावरिबा गेम दुम खानाना लेबा नंग थुन गावदोनि नंग खंगे नुनु होनगे खंग्राव थुकटोक दे बायदि सिदे सिदा खंग्राव थुकटोक दे बायदि नंग तावगद्रा तुमे ले मोबाइल पिरोय योंचाक हेक लोइत्रि फाबो मोबाइल पिरोय आमादा गाव योंचाक ताराकनि नंगोंदा आसी नुमासे कौरानि योंचाक हेक पै काखत खरगनि यंगसि योंचाक पाली खरा मसी म्याम से हेकलकपति खना याम थोकनि योंचाक ऊ पामी खुका से यंग साथीद्रा जोंग दगी हेन मने या साथी बन योंचाक हेक पै कारेनि हम तो नहीं होगरे का पामी नि मा काइसे मोइसे की दिया बा मतोन योबो कागनि बा मोइसे रे बेसी ऊपर उठियो ना डर लागे मोइ की दिबा नप्पे बा न केनो ओय योंदो यों चोंगरे पामी अमदा ओ माय गॉड योंचाक हेक पै कारेनि बास दितामनी आई वापी गया मा काखत खरबनि ना फालाई देव मथक फमी मा हिजो रे वाले हेक तो वही भाई नसे पर दो ओ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯇ ꯉꯥꯎꯖꯕꯤ ꯅꯨꯄꯤꯁꯤꯡ ꯂꯩꯔꯒꯗꯤ
ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯀꯔꯤꯝꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯖꯥꯔꯤꯁꯨꯔꯥ ꯀꯂꯥꯁꯨꯔꯥ ꯍꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯄꯥꯟꯕꯤꯌꯨ ꯌꯣꯡꯆꯥꯛ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯖꯩ ꯌꯣꯡꯆꯥꯛ ꯈꯛꯇ ꯆꯥꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯌꯥꯒꯅꯤ ꯌꯣꯡꯆꯥꯛ ꯌꯦꯡꯕꯤꯌꯨ ꯑꯉꯥꯡ ꯄꯤꯇ꯭ꯔꯨꯛ ꯑꯃ ꯂꯩꯁꯤ ꯌꯣꯡꯆꯥꯛ ꯍꯨꯔꯥꯜꯂ ꯆꯦꯟꯈꯤꯗꯣꯏꯅꯤ ꯍꯣꯔꯦꯟ ꯆꯦꯟꯈ꯭ꯔꯒꯦ ꯀꯥꯏ ꯌꯣꯡꯆꯥꯛ ꯑꯃꯨꯛꯁꯨ ꯍꯦꯛꯏꯀꯣ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯌꯣꯟꯕꯒꯤ ꯅꯠꯇꯦ ꯑꯁꯤ ꯆꯥꯕꯒꯤ ꯈꯛꯇꯅꯤ ꯌꯣꯡꯆꯥꯛ ꯈꯛꯇ ꯆꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯌꯥꯅꯤ ꯑꯗꯣ ꯌꯣꯡꯆꯥꯛ ꯌꯣꯡꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯁꯤ ꯎꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯌꯣꯡꯆꯥꯛ 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 ꯉꯁꯤ ꯌꯣꯡꯆꯥꯛ ꯌꯥꯝꯅ ꯍꯦꯛꯑꯦ ꯑꯃꯨꯛꯀꯁꯨ ꯍꯦꯛꯇꯣꯔꯤ ꯑꯃꯨꯛꯀꯁꯨ ꯌꯣꯡꯆꯥꯛ ꯍꯦꯛꯏ ꯌꯣꯡꯆꯥꯛ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯍꯣ ꯌꯣꯡꯆꯥꯛ ꯌꯣꯟꯖꯔꯤꯌꯦ ꯌꯣꯡꯆꯥꯛ ꯌꯣꯡꯆꯥꯛ ꯌꯣꯟꯖꯔꯤ ꯌꯣꯡꯆꯥꯛꯄꯨ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯣꯡꯆꯥꯛ ꯌꯣꯟꯖꯔꯤ ꯅꯠꯇ꯭ꯔꯥ ꯌꯣꯡꯆꯥꯛ 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 ꯌꯣꯡꯒꯤ ꯆꯥꯛ ꯌꯣꯡꯒꯤ ꯆꯥꯛ ꯌꯣꯡꯒꯤ ꯆꯥꯛ ꯌꯣꯡꯆꯥꯛ ꯊꯝꯃꯣꯁꯦ ꯌꯥꯔꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯐꯣꯟꯗ ꯉꯥꯎꯕ ꯑꯉꯥꯡ ꯑꯁꯦ ꯃꯥꯏ ꯐꯣꯟꯁꯦ ꯑꯩꯅ ꯄꯥꯏꯁꯟ ꯊꯝꯃꯦꯕ ꯌꯣꯡꯆꯥꯛ ꯈꯨꯠꯂꯧ ꯑꯗꯨꯑꯣꯏꯗꯤ ꯐꯣꯟ ꯄꯤꯅꯉꯥꯏ ꯌꯣꯡꯆꯥꯛ ꯍꯨꯜꯂꯛꯏꯅꯤ ꯌꯦꯡꯉꯣꯗꯣ ꯃꯁꯤ ꯒꯙꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯐꯣꯟ ꯒꯙꯥꯁꯦ ꯒꯙꯥꯅꯤꯁꯦ ꯒꯙꯥ ꯄꯤꯔꯣꯏꯅꯤꯁꯦ ꯄꯤꯔꯣꯏ ꯌꯣꯡꯆꯥꯛ ꯍꯦꯛꯄ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯤꯔꯣꯏ ꯄꯤꯔꯣꯏ ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯗꯤ ꯄꯤꯔꯣꯏ 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 ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯣꯏ ꯍꯣꯏ ꯊꯥꯖꯤꯜꯂꯒꯦ ꯃꯁꯦ ꯄꯤꯔꯣꯏ ꯍꯥꯏꯗꯤ ꯄꯤꯔꯣꯏ ꯌꯣꯡꯆꯥꯛ ꯗꯨꯋꯥꯗꯁꯨ ꯂꯩꯔꯤ ꯈꯔꯁꯨ ꯄꯟꯈ꯭ꯔꯦ ꯆꯣꯂꯣ ꯌꯣꯡꯆꯥꯛ ꯂꯣꯏ ꯌꯥꯏ ꯆꯣꯂꯣ ꯍꯣꯏ ꯌꯣꯡꯆꯥꯛ ꯂꯣꯏ ꯌꯥꯏ ꯌꯣꯡꯆꯥꯛ 사로 사로 ꯈꯛꯇꯪ ꯆꯔꯣꯡ ꯐꯖꯕꯅꯦ ꯍꯥꯏꯕ 아무것도 말해 ꯑꯇꯩꯒ ꯄꯜꯂꯦ ꯆꯔꯣꯡꯁꯤ ꯆꯥꯎ ꯆꯥꯎꯅ ꯄꯥꯜꯂꯦ ꯁꯤ ꯌꯦꯡꯉꯨꯗꯣ ꯌꯣꯡꯆꯥꯛ ꯃꯄꯨꯅꯤ ꯌꯣꯡꯆꯥꯛꯀꯤ ꯃꯄꯨ ꯑꯅꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯒꯤ ꯃꯄꯨ ꯑꯅꯤ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯒꯤ ꯃꯄꯨ ꯑꯅꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯇꯧꯁꯤ ꯌꯦꯡꯉꯨ ꯒꯙꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯗꯤ ꯈꯪꯗꯦ ꯆꯔꯣꯡ ꯐꯖꯕ ꯕꯣꯁꯇꯥꯒ ꯂꯩꯇꯦ ꯉꯥꯏꯈꯣꯃꯤ ꯃꯥ ꯐꯣꯟ ꯌꯥꯝꯃꯦꯍꯦ ꯌꯣꯡꯆꯥꯛ ꯌꯥꯝꯃꯦꯍꯦ ꯋꯥꯟ ꯀꯦꯖꯤ ꯑꯣꯏꯒꯅꯤ ꯃꯥꯏ ꯃꯃꯥꯏꯗ ꯇꯤꯟꯁꯤ ꯆꯠꯂꯨ ꯍꯥꯏꯌꯦ ꯃꯥ ꯃꯣꯕꯥꯏꯜ ꯐꯪꯕꯩꯗꯃꯛꯇ ꯁꯤꯜꯂꯒꯦ ꯁꯤꯜꯂꯒꯦ ꯌꯣꯡꯆꯥꯛ ꯊꯦꯛꯄꯒꯤ ꯌꯣꯡꯆꯥꯛ ꯄꯨꯕꯒꯤ ꯌꯣꯡꯆꯥꯛ ꯀꯃꯥꯏ ꯄꯨꯁꯤꯒꯦ ꯍꯥꯏꯅꯔꯤ ꯗꯤꯁꯀꯁꯟ ꯇꯧꯅꯔꯤ ꯆꯀꯨ ꯄꯨꯔꯛ ꯆꯣ ꯅꯪ ꯆꯠꯂꯣ ꯌꯣꯡꯆꯥꯛ ꯊꯦꯛꯏ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯀꯩꯅꯣ ꯇꯧꯒꯦ ꯊꯦꯛꯀꯦ ꯐꯖꯅ ꯃꯈꯔꯗꯅꯤ ꯚꯤꯗꯤꯑꯣ ꯑꯃꯗꯣ ꯖꯤꯑꯣ ꯀꯩꯗꯧꯔꯤ ꯍꯟꯊꯔꯛꯏꯕ ꯖꯤꯑꯣ ꯁꯣꯝꯒꯤꯁꯤꯗꯤ ꯍꯦꯛꯇꯣꯏꯕ꯭ꯔꯣ ꯆꯔꯣꯡ ꯃꯔꯤ ꯅꯣꯏ ꯐꯪꯉꯤꯅ ꯍꯦꯟ ꯂꯣꯏꯗꯤ ꯂꯣꯏ ꯍꯦꯟ ꯂꯣꯏꯗꯤ ꯍꯦꯟ ꯂꯣꯏ ꯍꯦꯛꯑꯗꯤ ꯍꯦꯛꯉꯥꯏꯁꯦ ꯍꯦꯛꯑꯣꯅ ꯑꯗꯨꯏ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯑꯃ ꯑꯅꯤ ꯄꯥꯜꯂꯤꯁꯤ ꯀꯩꯗꯧꯗꯣꯏꯁꯦ ꯑꯗꯨꯝ ꯂꯤꯅ ꯃꯥꯡꯈ꯭ꯔꯅꯤ ꯑꯀꯟꯕ ꯃꯤ ꯑꯃ ꯌꯣꯡꯆꯥꯛ ꯍꯦꯛꯏ ꯈꯪꯉꯤ ꯌꯣꯡꯆꯥꯛ ꯆꯥꯗꯕꯅꯤꯅ 이제는 뭐라고 아이나. ꯑꯩꯅ ꯍꯦꯛꯏꯁꯦ ꯑꯩꯗꯤ ꯆꯥꯖꯗꯦꯀꯣ ꯕꯣꯗꯤ ꯁꯦꯝꯕ ꯃꯤ ꯑꯃ ꯌꯣꯡꯆꯥꯛ ꯍꯦꯛꯏ ꯁꯨꯛꯖꯥꯝ ꯌꯣꯡꯆꯥꯛ ꯌꯦꯡꯗꯨ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤ ꯐꯣꯟꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯀꯅꯥꯏꯅꯣ ꯊꯣꯏꯕꯤꯗꯪꯗꯣ ꯐꯣꯟ ꯇꯧꯀꯣ ꯇꯧꯔꯕ ꯍꯪꯉꯤ ꯏꯇꯥꯎ ꯑꯩ ꯁꯣꯃꯣꯔꯖꯤꯠ ꯍꯣꯏꯗ ꯂꯩꯌꯦ ꯌꯣꯡꯆꯥꯛ ꯍꯦꯛꯏ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯌꯨꯝꯗ ꯑꯗꯨ ꯑꯍꯦꯟꯕꯗꯤ ꯂꯩꯇꯦ ꯃꯥꯝꯇꯣꯟꯗ ꯑꯩ ꯂꯥꯛꯑꯒ ꯃꯁꯤ ꯃꯤꯁꯤꯅ ꯌꯣꯡꯆꯥꯛ ꯌꯣꯟꯕ ꯃꯤꯅꯤ ꯌꯦꯡꯗꯨ ꯃꯁꯛ ꯌꯦꯡꯍꯜꯂꯛ ꯁꯣꯃꯣꯔꯖꯤꯠ ꯗꯨ ꯃꯥ ꯌꯨꯝꯗꯩ ꯊꯣꯛꯄ ꯌꯥꯔꯣꯏ ꯌꯣꯡꯆꯥꯛ ꯀꯠꯇ ꯌꯣꯟꯗꯣꯏꯅꯤ ꯑꯗꯨ ꯃꯥꯁꯨ ꯍꯦꯛꯏ
ꯐꯖꯩ ꯍꯥ ꯌꯦꯡꯁꯤ ꯂꯥꯛꯑꯒ ꯇꯥꯏ 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 ꯑꯁꯤ ꯊꯝꯖꯥꯅꯤꯗꯅ ꯇꯥꯏ ꯚꯥꯏ ꯇꯥꯏꯌꯦ ꯊꯝꯖꯥꯔꯦꯅ ꯃꯥꯡꯉꯨꯔꯦꯕ ꯍꯣꯏ ꯍꯣꯏ ꯂꯧꯔꯒꯅꯦꯅꯦ ꯑꯗꯨꯅꯦ ꯆꯥꯗ ꯊꯥꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯐꯖꯅ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯕ ꯅꯪ ꯅꯃꯥꯏ ꯀꯥꯎꯗꯣꯏꯅꯦ ꯆꯣꯡꯈꯠꯂꯛꯄꯗ ꯌꯣꯟ ꯆꯠꯇꯣꯏ ꯌꯥꯏꯅꯦ ꯑꯩ ꯌꯣꯡꯆꯥꯛ ꯌꯣꯟꯕ ꯆꯠꯇꯣꯔꯦ ꯑꯩ ꯍꯥꯏꯅꯔꯣꯏ ꯑꯩ ꯌꯣꯡꯆꯥꯛ ꯌꯣꯟꯕ ꯆꯠꯇꯣꯔꯦ ꯌꯣꯡꯆꯥꯛ ꯈꯛꯇ ꯌꯣꯜꯂꯒ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯦ ꯃꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯌꯣꯟꯕ ꯑꯩꯉꯣꯟꯗ ꯀꯅꯥ ꯂꯩꯅꯤꯡꯉꯦ ꯂꯥꯛꯑꯣ इस हाकुम प्रोनो में मासी गई है ना पड़ी है अदो को ओके मी मारू महाचन बड़ा जोंचा के सामने लियम गे इने खंगी जमहन गे इने खंगी ꯅꯪ ꯄꯣꯅꯣꯏ ꯃꯃꯥꯗꯨꯒꯤ ꯃꯇꯧ ꯇꯧꯅ ꯌꯣꯡꯆꯥꯛ ꯃꯇꯝ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯩꯗꯧꯕ ꯌꯥꯔꯦ ꯇꯣ ꯇꯥꯅꯤꯡꯗꯦ ꯌꯣꯡꯆꯥꯛ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯗꯣꯏ ꯄꯣꯠꯅꯤ ꯁꯨꯡꯖꯥꯝ ꯌꯣꯡꯆꯥꯛꯁꯦ ꯆꯥꯔꯗꯤ ꯁꯦꯕꯣꯛ ꯀꯣꯟꯅꯔꯣꯏꯒ ꯍꯥꯏꯔꯤꯌꯦ हाके हाइदो इने ꯃꯌꯥꯝ ꯑꯁꯤ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯖꯥ ꯀꯨꯝꯗꯣꯔꯤꯗꯅ ꯄꯨꯖꯥ ꯀꯨꯝꯗꯣꯔꯤ ꯑꯗꯨꯒꯤꯅꯤ ꯃꯤꯌꯥꯝꯗ ꯄꯤꯖꯕꯒꯤ ꯅꯨꯄꯥ ꯀꯌꯥꯒꯤ ꯌꯣꯡꯆꯥꯛ ꯑꯣꯏꯔꯅꯤ ꯌꯦꯡꯉꯣ कना जादे ꯂꯣꯏ ꯆꯥꯔꯣꯏꯗꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯐ꯭ꯔꯤꯅꯤꯕ ꯐ꯭ꯔꯤ ओ कनु दानी करू पीडी पीडी मतुंग रंग हरे ने ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯐ꯭ꯔꯤꯅꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯌꯨꯝꯗ ꯍꯦꯛꯄꯅꯤ ꯌꯦꯡꯉꯣ ꯑꯗꯒꯤ ꯄꯥꯝꯕꯤꯅꯦ ꯑꯅꯤ ꯆꯔꯨꯛ ꯑꯅꯤ ꯃꯉꯥ ꯇꯔꯨꯛ ꯖꯥꯔꯤꯁꯤꯁꯨ ꯍꯦꯛꯑꯂꯣꯏ ꯃꯩꯅꯦ ꯖꯥꯏꯗ ꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯅꯠꯇꯗꯤ ꯏꯃꯤ ꯕꯥꯏꯗ ꯍꯦꯛ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯍꯦꯛꯇꯅꯤ ꯀꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯕꯟ ꯇꯧꯔꯣ ꯀꯃꯥꯏꯅ ꯕꯟ ꯇꯧꯗꯣꯏꯁꯦ ꯌꯦꯡꯒꯦ